ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯌꯥꯏꯗꯅꯤ ꯏꯇꯥꯎ ꯑꯗꯨ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯐꯨꯝꯗꯤꯗꯨꯒꯤ ꯃꯊꯛꯇ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯤ꯫ ꯁꯪ ꯑꯁꯤ ꯃꯈꯣꯏ 8ꯅ ꯁꯥꯕꯅꯤ꯫ ꯁꯪ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ 8 ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ, ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯀꯦꯒꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏ 8ꯄꯨ ꯂꯥꯏꯅꯨꯔꯥ 8ꯅꯤ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯊꯤꯜꯅꯤ꯫ ꯏꯊꯛ ꯍꯧꯔꯕ ꯏꯄꯣꯝ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ 8ꯇꯨ ꯄꯔꯦꯡ ꯁꯥꯅ ꯊꯣꯛꯂꯛꯏ꯫ ꯆꯅꯨ ꯂꯦꯝꯕꯤꯅ ꯍꯥꯏ, "ꯏꯇꯥꯈꯣꯏ, ꯍꯥꯎꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯨꯗꯣ?" ꯑꯃꯅ ꯈꯨꯝꯃꯤ, "ꯌꯥꯝꯅ ꯍꯥꯎꯏ꯫ ꯃꯣꯔꯣꯛꯇꯣ ꯁꯥꯃꯟꯈ꯭ꯔꯦꯀꯣ ꯏꯕꯦꯝꯃ, ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯆꯥꯁꯤꯟꯈ꯭ꯔꯦ, ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯝꯖꯦꯟ ꯆꯦꯟꯅꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ." "ꯍꯣ, ꯈꯔ ꯌꯥꯝꯅ ꯆꯦꯜꯂꯣ, ꯈꯔ ꯌꯥꯝꯅ ꯆꯦꯜꯂꯕꯗꯤ ꯁꯥꯕꯥꯟ ꯆꯨꯝꯅꯤ." ꯏꯇꯥ ꯂꯥꯏꯁꯤꯡ ꯈꯣꯝꯕꯤ, ꯅꯪꯗꯤ ꯀꯝꯗꯧꯕ? ꯍꯣꯏ ꯃꯌꯥꯝ ꯑꯃꯇꯁꯨ ꯍꯥꯏꯗꯦ꯫ ꯂꯥꯏꯁꯤꯡ ꯈꯣꯝꯕꯤꯅ, "ꯀꯩꯕ ꯍꯥꯏꯌꯣ ꯍꯥꯏꯅꯣ? ꯏꯇꯥ ꯆꯅꯨ ꯂꯦꯝꯕꯤꯅ ꯁꯦꯝꯕ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯍꯥꯎꯏ." ꯆꯅꯨ ꯂꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ, "ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣ, ꯆꯅꯨ ꯂꯦꯝꯕꯤ ꯍꯥꯏꯔꯦꯗꯅ, ꯅꯍꯥꯟꯁꯨ ꯃꯥ ꯃꯈꯣꯏꯒꯤ ꯆꯛꯂꯨ ꯀꯠꯄꯗ ꯑꯩꯅ ꯁꯤꯡꯖꯨ ꯁꯦꯝꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯦꯝꯈ꯭ꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ 8 ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯤ ꯑꯃ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯈꯣꯝꯕ ꯍꯤ ꯍꯣꯜꯂꯤ꯫ ꯂꯨꯋꯥꯡꯕꯤꯅ, "ꯏꯇꯥꯈꯣꯏ, ꯑꯁꯤꯗ ꯍꯤ ꯍꯣꯜꯂꯤꯕꯁꯤꯕꯨ ꯇꯥ ꯈꯣꯝꯕ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤꯅꯦ ꯏꯇꯥ, ꯇꯥ ꯈꯣꯝꯕꯁꯦ ꯂꯪꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ, ꯂꯪꯅꯁꯤꯀꯣ ꯏꯇꯥꯈꯣꯏ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡꯕꯤꯅ ꯃꯈꯣꯜ ꯈꯔ ꯍꯧꯔꯞꯅ ꯀꯧꯖꯩ, "ꯍꯣ ꯀꯦꯒꯦ ꯄꯥꯈꯪ ꯇꯥ ꯈꯣꯝꯕ, ꯅꯆꯜꯂꯩꯈꯣꯏ ꯁꯣꯝꯗ ꯂꯩꯖꯩꯌꯦ, ꯏꯕꯨꯡꯒꯤ ꯍꯤꯗꯣ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯍꯣꯟꯖꯤꯟꯕꯤꯔꯛꯈꯣꯗꯅ, ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯍꯤꯃꯥꯏ ꯂꯩꯕꯤꯔꯤꯕ, ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯂꯥꯛꯈꯨꯑꯣ." ꯈꯣꯝꯕꯅ ꯃꯈꯣꯏꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯑꯩꯅꯗꯤ ꯃꯈꯣꯏ ꯊꯦꯡꯅꯗꯅꯕ ꯍꯥꯏꯗꯨ ꯇꯧꯔꯤ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯈꯣꯏ 8ꯒꯤ ꯃꯅꯥꯛꯇꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗ ꯇꯧꯔꯗꯧꯅꯤ." ꯂꯨꯋꯥꯡꯕꯤꯅ ꯑꯃꯨꯛꯀꯁꯨ ꯂꯥꯎꯏ, "ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯕꯗꯤ ꯅꯥ ꯄꯪꯉꯦ ꯍꯥꯏꯅꯕꯅꯤꯀꯣ, ꯄꯥꯈꯪꯅ ꯃꯅꯥ ꯄꯪꯂꯕꯗꯤ ꯁꯣꯏꯔꯣꯏ, ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ." ꯈꯣꯝꯕ ꯍꯤ ꯍꯣꯟꯖꯤꯜꯂꯛꯂꯤ꯫ ꯐꯨꯝꯗꯤ ꯃꯄꯥꯜ ꯑꯗꯨꯗ ꯅꯛꯅ ꯈꯥꯝꯗꯨꯅ, "ꯑꯩꯗꯤ ꯅꯈꯣꯏ ꯂꯩꯕꯁꯦ ꯎꯍꯧꯔꯨꯗ꯭ꯔꯦꯍꯦ." "ꯈꯪꯖꯩꯗ ꯇꯥ ꯈꯣꯝꯕ, ꯍꯤꯃꯥꯏ ꯂꯩꯔꯒ ꯆꯦꯟꯒꯦ ꯇꯧꯕꯗꯣ." "ꯍꯦꯔꯥ, ꯅꯈꯣꯏꯁꯨ ꯑꯗꯨꯃꯛꯇꯤ ꯍꯥꯏꯃꯟꯗ꯭ꯔꯣ?" ꯆꯅꯨ ꯂꯦꯝꯕꯤꯅ ꯍꯤꯔꯨꯕꯥꯛꯇ ꯌꯦꯡꯗꯨꯅ, "ꯇꯥ ꯈꯣꯝꯕ, ꯀꯩꯅꯣ ꯍꯤꯔꯨꯕꯥꯛꯇ ꯌꯥꯎꯔꯤꯕꯁꯤꯕꯣ? ꯍꯩꯀ꯭ꯔꯛꯂꯣ?" "ꯃꯥꯅꯤ, ꯍꯩꯀ꯭ꯔꯛꯅꯤ, ꯑꯩ ꯍꯩꯀ꯭ꯔꯛ ꯍꯦꯛꯂꯨꯕꯅꯤ." "ꯐꯅꯗꯨꯝ ꯐꯔꯦꯗ, ꯁꯤꯡꯖꯨ ꯆꯥꯔꯨꯕꯒꯤ ꯃꯣꯔꯣꯛ ꯁꯥꯔꯒ ꯂꯩꯔꯝꯂꯤꯕꯅꯤ, ꯍꯩꯀ꯭ꯔꯛꯁꯤ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦꯗꯅ." ꯂꯥꯏꯖꯤꯡ ꯈꯣꯝꯕꯤꯅ ꯁꯠ ꯄꯥꯛꯊꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯍꯤꯔꯨꯕꯥꯛꯇ ꯌꯥꯎꯔꯤꯕ ꯍꯩꯀ꯭ꯔꯛꯁꯤꯡ ꯑꯗꯨ ꯂꯥꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯈꯣꯝꯕꯅ, "ꯌꯥꯝꯃꯜꯂꯤꯅꯦ ꯅꯈꯣꯏꯕꯣ." "ꯀꯩꯅꯣ ꯇꯥ ꯈꯣꯝꯕ, ꯄꯥꯈꯪ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯂꯤꯛꯏꯗꯨꯕꯣ? ꯑꯗꯨꯛ ꯌꯥꯝꯅ ꯂꯤꯛꯂꯕꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯖꯔꯣꯏꯀꯣ." "ꯅꯈꯣꯏꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯔꯦ. ꯑꯩꯅ ꯍꯦꯛꯂꯛꯂꯤꯕꯗꯣ ꯀꯦꯀꯦ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕꯅꯤ, ꯅꯣꯏꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" "ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯥꯕꯤꯕꯅꯤ, ꯀꯩꯗꯧꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯖꯅꯤꯡꯗ꯭ꯔꯕꯗꯤ ꯁꯦ ꯑꯃꯠꯇ ꯆꯥꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯍꯩꯀ꯭ꯔꯛꯁꯤꯡꯗꯨ ꯍꯤꯔꯨꯕꯥꯛ ꯑꯗꯨꯗ ꯊꯣꯛ ꯊꯥꯗꯩ꯫ ꯃꯗꯨꯗ ꯈꯣꯝꯕꯅ, "ꯂꯩꯁꯤꯡ ꯈꯣꯝꯕꯤ, ꯅꯪꯒꯤ ꯇꯥ ꯈꯣꯝꯕꯅ ꯑꯗꯨꯛ ꯐꯥꯒꯤ ꯇꯧꯕꯅꯤ, ꯀꯩꯗꯧꯒꯦ? ꯁꯤꯁꯦ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯆꯥꯖꯈꯨꯑꯣ." ꯂꯥꯏꯖꯤꯡ ꯈꯣꯝꯕꯤꯅ ꯈꯨꯝꯃꯤ, "ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯁꯥꯔꯤ, ꯁꯥꯔꯤ ꯑꯣꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ 8ꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯈꯜꯍꯟꯒꯦ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯜꯍꯜꯂꯔꯣꯏ." "ꯀꯔꯤ ꯍꯥꯏꯕ ꯂꯩꯖꯤꯡ ꯈꯣꯝꯕꯤ? ꯑꯩ ꯁꯣꯏꯈ꯭ꯔꯁꯦ, ꯁꯤꯗ ꯌꯥꯎꯔꯤꯕ ꯍꯩꯀ꯭ꯔꯛ ꯃꯌꯥꯝꯁꯦ ꯅꯣꯏ ꯂꯣꯏ ꯆꯥꯍꯧꯔꯣ, ꯁꯤ ꯅꯣꯏ ꯂꯧꯖꯍꯧꯔꯣꯕ, ꯑꯩꯅ ꯂꯣꯏꯅ ꯄꯤꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯄꯥꯛꯊꯗꯨꯅ ꯍꯤꯔꯨꯕꯥꯛꯇ ꯌꯥꯎꯔꯤꯕ ꯍꯩꯀ꯭ꯔꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨ ꯊꯥꯗꯩ꯫ ꯑꯗꯨꯒ ꯍꯥꯏ, "ꯂꯣꯏꯅ ꯆꯥꯔꯣ, ꯑꯣꯛꯇ꯭ꯔꯕꯁꯨ ꯍꯥꯏꯔꯣ, ꯑꯩ ꯑꯃꯨꯛ ꯍꯦꯛꯂꯛꯀꯦ." ꯆꯅꯨ ꯂꯦꯝꯕꯤꯅ ꯅꯣꯛꯂꯗꯨꯅ, "ꯅꯨꯄꯥꯒ ꯌꯥꯝ ꯊꯣꯛꯏꯀꯣ, ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯀꯦꯒꯦ ꯅꯤꯡꯒꯣꯜ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯗꯦꯗ ꯂꯩꯁꯥꯕꯤꯁꯥ, ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯑꯁꯤꯅ ꯀꯔꯝ ꯍꯥꯏꯅꯕꯨ ꯅꯣꯡꯗꯝꯂꯤꯕꯅꯣ? ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯣ, ꯑꯩꯈꯣꯏ 8 ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ 8ꯃꯛ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ. ꯂꯥꯏꯕꯛꯅꯕꯨ ꯐꯔꯕꯗꯤ ꯑꯩꯈꯣꯏ 8ꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯐꯪꯕꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ?" "ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤ, ꯑꯩꯒꯤꯗꯤ ꯑꯃ ꯑꯣꯏꯔꯁꯨ ꯌꯥꯗꯤ ꯌꯥꯔꯦ."
ꯂꯩꯖꯤꯡ ꯈꯨꯝꯕꯤ ꯑꯣꯏꯒꯦꯔꯥ ꯆꯅꯨ ꯂꯦꯝꯕꯤ ꯑꯣꯏꯒꯦꯔꯥ ꯂꯨꯋꯥꯡꯕꯤꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯍꯦꯛꯇ ꯌꯥꯖꯔꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯄꯨꯟꯅ ꯅꯣꯛꯏ ꯃꯗꯨꯗ ꯈꯣꯝꯕꯅ ꯏꯀꯥꯏꯔꯞ ꯇꯧꯏ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯗꯨ ꯍꯣꯟꯕ ꯍꯧꯏ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯑꯩꯒꯤꯗꯤ ꯑꯃꯍꯦꯛꯇ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨ ꯍꯣꯟꯈꯤ ꯂꯨꯋꯥꯡꯕꯤꯅ ꯃꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯄꯥꯈꯪ ꯁꯥꯔꯤꯁꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦꯗꯣ ꯍꯤ ꯊꯨꯅ ꯍꯣꯟꯕꯗ ꯐꯨꯝꯗꯤꯗ ꯋꯥꯏꯁꯤꯟꯕ ꯁꯣꯏꯔꯣꯏꯀꯣ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯅꯣꯛꯅ ꯅꯣꯛꯅ ꯂꯩꯍꯧꯏ ꯌꯥꯆꯪꯂꯛꯄꯅꯤ ꯆꯅꯨ ꯂꯦꯝꯕꯤ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯆꯪꯂꯛꯏ ꯁꯨꯃꯥꯡ ꯌꯧꯔꯦ ꯃꯍꯥꯛ ꯃꯪꯒꯣꯜ ꯗꯥꯏꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯇꯣꯟꯕꯨ ꯃꯍꯥꯛꯅ ꯎꯔꯤ ꯆꯅꯨ ꯂꯦꯝꯕꯤ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯦꯟꯈ꯭ꯔꯦ ꯊꯥꯔꯤꯛꯅ ꯐꯝꯂꯝꯕꯗ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯍꯧꯖꯤꯛ ꯑꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯍꯥ ꯅꯨꯄꯤ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯇꯝꯂꯣ ꯆꯅꯨ ꯂꯦꯝꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯊꯥꯔꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯃꯥ ꯑꯁꯤꯕꯤꯗꯨꯅ ꯐꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯇꯧꯅꯤꯡꯕ ꯅꯅꯤꯡ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯂꯩꯔꯦꯅꯦ ꯍꯩ ꯈꯨꯂꯛꯁꯥ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯒꯦ ꯍꯥ ꯆꯅꯨ ꯂꯦꯝꯕꯤꯅ ꯇꯞꯅ ꯈꯨꯝꯖꯩ ꯏꯃꯥꯇꯣꯟ ꯑꯩꯗꯣ ꯈꯣꯏꯅꯧ ꯏꯇꯥꯔꯣꯏꯁꯤꯡꯒ ꯄꯥꯗ ꯉꯥꯏꯍꯥꯛꯀꯨꯝꯗꯨ ꯂꯩꯔꯨꯔꯦ ꯅꯆꯥ ꯂꯥꯟꯖꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ ꯃꯈꯣꯏꯒ ꯇꯤꯟꯅꯒꯅꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯒꯅꯨ ꯍꯥꯏꯕꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯏꯃꯥꯇꯣꯟꯕꯨ ꯎꯁꯤꯠꯇꯕꯅ ꯆꯠꯂꯦ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯪ ꯇꯤꯟꯕ ꯌꯥꯔꯣꯏ ꯃꯈꯣꯏꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯤꯅꯣ ꯅꯄꯥꯗꯨꯅ ꯑꯥꯗ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯗꯨꯒ ꯅꯪ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯈꯥ ꯇꯧꯗꯨꯅ ꯂꯩꯔꯦꯅꯦ ꯅꯠꯇꯦ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡꯁꯤ ꯑꯩꯅ ꯂꯣꯏꯅ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯏꯃꯥꯇꯣꯟ ꯅꯆꯥ ꯑꯩꯅ ꯂꯣꯏꯅ ꯇꯧꯖꯒꯦ ꯋꯥꯍꯩꯗꯗꯤ ꯇꯧꯒꯦ ꯁꯤꯗꯅꯤ ꯑꯗꯨꯕꯨ ꯇꯧꯗꯦꯅ ꯊꯕꯛꯇꯤ ꯍꯥ ꯀꯣꯏꯆꯠ ꯆꯠꯇꯨ ꯂꯩꯊꯣꯛꯄꯅ ꯄꯥꯝꯂꯤꯕ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯃꯤꯔꯦꯝ ꯊꯥꯛꯄꯗ ꯋꯥꯔꯤꯅꯦ ꯑꯩꯁꯦ ꯆꯅꯨ ꯂꯦꯝꯕꯤ ꯍꯟꯗꯛꯇꯤ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯃꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗꯤ ꯍꯦꯟꯃꯜꯂꯦ ꯑꯩꯕꯨ ꯃꯤꯔꯦꯝꯅꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯍꯥꯏꯍꯟꯅꯤꯡꯗꯦ ꯏꯁ ꯃꯁꯤꯡꯒꯁꯤ ꯈꯨꯝꯕ ꯁꯥꯔꯤꯅꯦ ꯃꯤꯔꯦꯝ ꯅꯪꯕꯨ ꯃꯤꯔꯦꯝꯅꯦ ꯍꯥꯏꯗꯅ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯏꯃꯥꯇꯣꯟꯒꯤ ꯏꯔꯟ ꯆꯥꯖꯕꯅ ꯆꯠꯂꯦ ꯄꯥꯕꯨꯡꯒꯤ ꯃꯔꯟ ꯆꯥꯖꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯗꯛꯇꯒꯁꯨ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯑꯗꯨꯝ ꯍꯦꯛ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯒꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯑꯀꯨꯕꯥꯛ ꯑꯗꯨꯅ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯈꯪꯕ꯭ꯔꯥꯗꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯗꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯐꯨꯕꯤꯌꯨ ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯕꯨ ꯐꯨꯕꯤꯌꯨ ꯑꯩꯁꯦ ꯏꯃꯥꯇꯣꯟꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯏꯃꯥꯇꯣꯟꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯁꯦ ꯈꯛ ꯐꯨꯔꯝꯂꯣꯏꯀꯣ ꯄꯥꯝꯖꯗꯦ ꯅꯪꯒꯨꯝꯕꯤꯅ ꯏꯆꯥ ꯑꯣꯏꯕ ꯀꯥꯏꯗꯤ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ ꯆꯪꯉꯣ ꯊꯨꯅ ꯏꯃꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯣ ꯊꯨꯅ ꯊꯣꯡꯉꯣ ꯆꯅꯨ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯤ ꯊꯥꯔꯤꯛꯅ ꯍꯥꯏꯍꯧꯏ ꯃꯆꯤꯜ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯃꯃꯥꯗꯨ ꯐꯔꯝꯃꯣꯏ ꯁꯨꯛꯄ ꯍꯦꯛ ꯐꯔꯝꯃꯣꯏ ꯃꯤꯒꯤ ꯃꯆꯥꯁꯤ ꯌꯣꯛꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯀꯥꯟꯅꯒꯗꯕꯁꯤꯕꯣ ꯊꯥꯔꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯂꯨꯈ꯭ꯔꯦꯗ ꯆꯅꯨ ꯂꯦꯝꯕꯤ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯥꯕꯨꯡꯅ ꯃꯃꯥꯇꯣꯟ ꯑꯁꯤ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯈꯤ ꯃꯃꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛꯅ ꯆꯅꯨ ꯂꯦꯝꯕꯤꯕꯨ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯆꯅꯨ ꯂꯦꯝꯕꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯃꯥꯇꯣꯟꯅ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯐꯨꯕ ꯆꯩꯕ ꯇꯧꯔꯕꯁꯨ ꯃꯍꯥꯛ ꯀꯞꯇꯦ ꯐꯠꯇ꯭ꯔꯕ ꯃꯃꯥꯇꯣꯟꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛ ꯂꯦꯞꯄꯤ ꯅꯥꯄꯜ ꯀꯥꯔꯕꯤ ꯃꯃꯥꯇꯣꯟꯒꯤ ꯁꯖꯠꯄꯨ ꯑꯃꯨꯛꯇꯪ ꯊꯨꯗꯦꯛꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛꯅꯤ ꯆꯅꯨ ꯂꯦꯝꯕꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ ꯃꯕꯨꯛꯅꯤꯡꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯁꯤꯗ ꯊꯨꯝ ꯈꯨꯕ ꯑꯃ ꯊꯥꯛꯆꯤꯟꯒꯦ ꯊꯨꯝ ꯂꯥꯏ ꯍꯧꯍꯟꯒꯦ ꯈꯪꯒꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯨꯁꯨ ꯃꯄꯥꯝꯗꯨꯗ ꯍꯦꯛ ꯊꯝꯈꯤ ꯑꯗꯨꯒ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯅꯤꯡꯇꯝꯅ ꯂꯩꯔꯦ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯃꯆꯥꯗ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯒꯨꯜꯁꯦ ꯑꯃꯨꯛ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ ꯏꯃꯥꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯝꯂꯛꯇ꯭ꯔꯦ ꯆꯅꯨ ꯂꯦꯝꯕꯤ ꯉꯥ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯗꯨꯗ ꯊꯨꯝ ꯈꯨꯕꯥꯎ ꯑꯃ ꯍꯦꯛꯇ ꯊꯥꯛꯆꯤꯜꯂꯤ ꯍꯧꯖꯤꯛꯇꯤ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯂꯣꯏꯔꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯤꯛ ꯆꯪꯂꯛꯏ ꯍꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯒ ꯅꯨꯡ ꯐꯨꯠꯂꯒ ꯂꯩꯔꯕ꯭ꯔꯣ ꯏꯃꯥꯇꯣꯟ ꯆꯥꯛ ꯂꯣꯏꯖꯔꯤ ꯂꯣꯏꯔꯕꯗꯤ ꯁꯠ ꯀꯧꯔꯛꯄ ꯀꯩꯗꯧꯒꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯉꯥ ꯑꯃ ꯂꯩꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯗꯨ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ
ꯑꯧ ꯊꯣꯡꯖꯩ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯛ ꯁꯤꯔꯥ ꯊꯥꯔꯤꯛ ꯆꯥꯛꯂꯨꯛ ꯃꯄꯥꯗꯨꯗ ꯗꯛꯐꯝ ꯊꯩ ꯆꯥꯛ ꯄꯨꯈꯝꯗꯨ ꯈꯔ ꯆꯤꯡꯁꯤꯜꯂꯤ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯗꯨ ꯌꯦꯡꯗꯨꯅ ꯍꯥꯎꯔꯅꯤꯗ ꯁꯤꯗꯤ ꯃꯆꯨꯅꯒ ꯐꯖꯔꯤꯕ ꯃꯍꯤ ꯈꯔ ꯍꯩꯊꯩ ꯉꯥ ꯃꯇꯨꯝ ꯑꯃꯁꯨ ꯂꯧꯊꯩ ꯆꯥꯛ ꯈꯔ ꯇꯣꯠꯇꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯁꯠ ꯍꯨꯛꯆꯤꯜꯂꯤ ꯊꯥꯔꯤꯛꯅ ꯊꯨꯝꯁꯤꯗꯤ ꯁꯤꯗꯤ ꯊꯨꯝꯖꯥꯎꯕꯤ ꯍꯧꯔꯦꯗꯅ ꯍꯩ ꯀꯔꯤ ꯏꯟꯁꯥꯡ ꯈꯨꯊꯣꯡꯅꯣ ꯃꯁꯤꯕꯣ ꯁꯨꯃꯥꯏꯅ ꯊꯣꯡꯉꯣ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯕꯒꯦ ꯆꯅꯨ ꯂꯦꯝꯕꯤꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯏꯃꯥꯇꯣꯟ ꯀꯩꯗꯧꯔꯕꯒꯦꯅꯦ ꯍꯥꯎꯇ꯭ꯔꯕꯣ ꯊꯨꯝꯕꯨ ꯀꯌꯥꯝ ꯊꯥꯛꯀꯦ ꯍꯥꯏꯕꯅꯤ ꯌꯣꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ ꯀꯔꯤ ꯃꯆꯥꯅꯣ ꯃꯁꯤꯕꯣ ꯑꯁꯨꯛ ꯇꯥꯡꯕ ꯉꯥꯁꯤꯕꯨ ꯊꯨꯝꯖꯥꯎꯕꯤ ꯍꯧꯍꯟꯗꯨꯅ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯏꯃꯥꯇꯣꯟ ꯀꯌꯥ ꯊꯣꯏꯅ ꯌꯥꯛꯂꯝꯃꯣꯏꯗ ꯈꯔꯒ ꯆꯥꯔꯒ ꯌꯦꯡꯕꯤꯈꯣ ꯀꯩꯅꯣꯗ ꯑꯩꯕꯨ ꯊꯨꯝ ꯀꯌꯥꯝ ꯊꯥꯛꯈꯤꯒꯦꯅꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥꯇꯣꯟꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯂꯒ ꯁꯨꯃꯥꯏꯅ ꯊꯣꯡꯉꯣ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯅꯦ ꯊꯣꯡꯉꯤꯁꯦ ꯀꯔꯤ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯂꯕ ꯅꯪꯅꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯄꯜꯂꯒ ꯉꯥꯡꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯈꯥꯡꯂꯒ ꯂꯩꯁꯤꯟꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯉꯁꯤꯗꯒꯤꯗꯤ ꯆꯅꯨ ꯂꯦꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛꯁꯦ ꯑꯃꯨꯛ ꯎꯠꯄ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯊꯥꯔꯤꯛꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯤ ꯀꯌꯥꯗ ꯃꯆꯤꯜ ꯀꯜꯂꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯏꯄꯦꯝꯃ ꯉꯝꯃꯤ ꯌꯥꯝꯅ ꯉꯝꯃꯤꯀꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯖꯔꯦ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯑꯁꯨꯛ ꯃꯆꯤꯜ ꯀꯜꯂꯕ ꯑꯩꯕꯨ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯣ ꯏꯃꯥꯇꯣꯟꯅ ꯄꯨꯛꯆꯦꯜ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯣ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯀꯠꯊꯣꯛꯄꯤꯒꯦ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯩ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯆꯅꯨ ꯂꯦꯝꯕꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣই ꯏꯃꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯈꯪꯉꯣ ꯀꯤꯖꯔꯦ ꯑꯩ ꯌꯨꯝꯁꯤ ꯂꯩꯕꯁꯦ ꯇꯁꯦꯡꯅ ꯀꯤꯖꯔꯦ ꯄꯨꯔꯥ ꯀꯩ ꯑꯃꯝ ꯑꯣꯏꯗꯨ ꯂꯩꯔꯝꯂꯦꯗ ꯅꯪꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯥꯅ ꯑꯁꯨꯛ ꯃꯆꯤꯜ ꯀꯟꯕ ꯊꯥꯔꯤꯛ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯆꯅꯨ ꯂꯦꯝꯕꯤꯅ ꯍꯥꯏꯍꯧꯏ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯈꯥ ꯃꯃꯥ ꯑꯣꯏꯔꯕꯗꯤ ꯃꯆꯥꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯒꯗꯕꯅꯤ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯊꯤꯅ ꯇꯧꯕ ꯀꯥꯏꯗꯤ ꯈꯛ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯅꯨ ꯂꯦꯝꯕꯤ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯦꯒꯦ ꯅꯤꯉꯣꯜꯁꯤꯡꯇꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯌꯥꯝꯕ ꯇꯥꯟꯅꯕ ꯑꯁꯤꯅꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯩ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯃꯈꯣꯏꯁꯨ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯅꯨꯄꯥ ꯑꯃꯠꯇ ꯀꯨꯝꯕ ꯌꯥꯗꯦ ꯅꯤꯡꯊꯧꯅ ꯊꯤꯡꯏ ꯆꯅꯨ ꯂꯦꯝꯕꯤ ꯍꯣꯏ ꯂꯩꯖꯤꯡ ꯈꯣꯝꯕꯤ ꯍꯣꯏ ꯃꯈꯣꯏ ꯄꯨꯜꯂꯞꯅ ꯄꯥꯠ ꯑꯗꯨꯒꯤ ꯉꯥꯔꯝ ꯐꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ ꯐꯨꯝꯗꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯟ ꯑꯍꯨꯝ ꯊꯥꯏ ꯏꯟ ꯑꯃꯃꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯩ ꯃꯈꯣꯏ ꯃꯔꯤ ꯑꯃꯅ ꯐꯝꯗꯨꯅ ꯂꯩ ꯂꯨꯋꯥꯡꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯣꯏꯅꯧ ꯏꯇꯥꯈꯣꯏ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯕ ꯌꯥꯝꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏ ꯅꯣꯔꯥ ꯇꯔꯦꯠꯅ ꯃꯀꯣꯛ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯉꯥ ꯌꯥꯝꯅ ꯐꯥꯅꯕ ꯍꯣꯠꯅꯁꯤꯀꯣ ꯆꯅꯨ ꯂꯦꯝꯕꯤꯅ ꯍꯦ ꯂꯣꯛꯇꯥꯛ ꯂꯩꯔꯦꯟꯕꯤ ꯇꯣꯜꯂꯕꯤꯅ ꯃꯣꯝꯁꯤꯡꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯉꯁꯤ ꯀꯣꯔꯧ ꯅꯨꯡꯖꯥꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯀꯣꯛ ꯑꯣꯏꯕ ꯄꯤꯅꯕꯤꯌꯨ ꯂꯦꯝꯂꯩ ꯉꯥ ꯌꯥꯝꯅ ꯐꯥꯍꯟꯕꯤꯌꯨꯀꯣ ꯅꯨꯄꯤ ꯑꯃꯅ ꯏꯟ ꯑꯗꯨ ꯁꯣꯟꯀꯠꯂꯤ ꯃꯗꯨꯗ ꯉꯥ ꯑꯆꯧꯕ ꯑꯅꯤꯒ ꯉꯥ ꯃꯆꯥ ꯈꯔꯒ ꯆꯪꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯈꯣꯏꯅꯧ ꯏꯇꯥꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯁꯣꯟꯀꯠꯄ ꯏꯟ ꯑꯁꯤꯗ ꯉꯖꯥꯎ ꯑꯅꯤ ꯂꯛꯂꯤꯕꯁꯦ ꯍꯣꯏꯅꯦꯍꯦ ꯆꯥꯎꯏꯅꯦꯍꯦ ꯂꯨꯋꯥꯡꯕꯤꯅ ꯀꯗꯥꯏ ꯑꯩ ꯂꯧꯊꯣꯛꯀꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯃꯈꯨꯠꯅ ꯍꯪꯒꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯏꯟꯗ ꯂꯛꯂꯛꯂꯤꯕ ꯉꯥꯗꯨ ꯂꯧꯈꯠꯂꯤ ꯁꯤꯒꯨꯝꯕ ꯉꯖꯥꯎ ꯉꯥꯛꯇ ꯐꯥꯔꯕꯗꯤ ꯐꯅꯗꯨꯝ ꯐꯅꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯦꯠꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯂꯛꯄꯗꯨꯗꯗꯤ ꯊꯥꯔꯤꯕ ꯏꯟ ꯑꯗꯨꯕꯨ ꯉꯥ ꯑꯝꯇ ꯆꯪꯂꯝꯗꯦ ꯃꯗꯨꯗ ꯂꯩꯖꯤꯡ ꯈꯣꯝꯕꯤꯅ ꯍꯥꯏ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕꯒꯤ ꯑꯣꯏꯕ ꯇꯥꯏ ꯉꯥ ꯑꯃꯠꯇ ꯆꯪꯗ꯭ꯔꯤꯕꯁꯦ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯉꯥ ꯑꯃꯠꯇꯅ ꯃꯣꯡꯂꯨꯗ꯭ꯔꯤꯕꯁꯦ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯏꯇꯥꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯊꯥꯕꯜꯗꯨꯝ ꯆꯣꯡꯁꯤꯗꯣ ꯂꯨꯋꯥꯡꯕꯤꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯆꯣꯡꯊꯣꯛꯁꯤ ꯏꯇꯥꯈꯣꯏ ꯑꯩꯅ ꯃꯀꯣꯛ ꯆꯤꯡꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯃꯊꯪ ꯃꯈꯨꯠ ꯁꯝꯅꯩ ꯂꯨꯋꯥꯡꯕꯤꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯃꯁꯤꯜ ꯑꯗꯨꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯏꯁꯩ ꯁꯛꯇꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯊꯥꯕꯜ ꯆꯣꯡꯂꯝꯃꯤ ꯃꯈꯣꯏ ꯇꯔꯦꯠꯅ ꯁꯨꯝꯅ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯑꯁꯦꯡꯕ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯊꯥꯡꯖꯤꯡ ꯂꯩꯀꯣꯜꯗ ꯄꯨꯟꯅ ꯈꯨꯠꯀ ꯄꯥꯂꯣꯏꯅ ꯆꯣꯡꯕ ꯊꯥꯕꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯂꯣꯛꯇꯥꯛ ꯂꯩꯔꯦꯟꯕꯤ ꯏꯃꯥ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯅ ꯄꯦꯟꯖꯩ
จับเล็บและมนุษย์สิทธิ์อจุสุลีรีสิเลยมาดูนะมาคอยกิมาสาดาถอยนี่เห็นอินดฮับเลยนุปีมันนะอินทาริบุตุดาพัดเอกยิงเลยอิสิงาดูนะเลี้ยงลีบุตุบุอุระกะอิตาคอยงาสังมาเลยฮะงาจังเลยให้บ้าไลซิงคมินะพัดเจนสินดูนะปาวราดูไปดูอินส่วนกัดเลยเอาหุยนะดุงงาจังดูเลยรำเลยหุยนี่งาจังนี่อาสมนะงาพารามีงาพาบลอยระบตุงดาจากสายจานาบกิทารมอามาสุปังทบลามียาสังลักปมาตำนี้จันูเลมบีทับปุ่มลอยระดูนะมายุมดาลักลีบบุกนิงได้ใจโอ้สิปูไอ้นี่ยุมได้ยอระกะดูวิดังอีสามุทงคิดดูริบรันงามเด็ดอ่ะก็สายุตะกินีวารีอิมาโตนมาไรนุทงเจริญสนิทาริกดารีดูดพัมดุนเลยรีมาสานุปีสานุเลมบีนะฮัลลักปุตุมหาอุยอดูบุมหากริสุให้บังมดีมามินอดุนไพรับเย็นไม่ท่องอดูนะสาวรับเลยจันุเลมบีมามากิมาตูดูบุอุระดูนะมามากิมานักอดูดาดักพัมเทอดูกะให้อิมาไอ้คนที่นมีดังกิสักก็ลอยครบสัตว์หรอทาริกน่าสัตว์คุมีขณะกิสักขณะน่าสักท่องกับตัวริบะยุมเสียเลยริบเสียอิมาตัวไงกันตานี่ไอ้พังเงนักสีดับบุษถวยยุมเสียเลยริบเสียอิมาตัวขังตานี่อดูบัตรระบดีอิมาตัวทองลำกันตัวเป็นนัดรอกะรีไอ้ยสิบุยมสกิมินายรอกะรีก็อินสักทองจะรู้กันนี่ทองจะบดีซาจีเดนะไอ้สิมสกิมินายนัดดิไอ้สุทองไว้ให้ยังงังไอ้คนที่ยามนักขันน่ะบ่รู้กันจากคุมนักสังดูนัดทุนนักสักทองลุจ่อไอ้สักลำเลยวันนี้จากตุลามบีระบดีก็ใช้นักสักคุมสังดูนัดทองบีระมาเกยโดเกไอ้เนี่ยตัวสมัยนู้นเลยระบดีก็ได้เด็กยันนี่โหอิสุมีนี่เอาว่ามาสักครั้งนี่ก็สิเด็กให้ริบสินี่อายุคุดิ้งกีไอ้เนี่ยทงกันนี่นิมิดังคุดิ้งกีน่ะอิมาตัวน่ะทงกันเด้อบัดนี้กะริกุมบะก็พม่าสิยาตะบุทงแล้วกันน่ะยุมสิตาขนาดเลหกแกให้บ่ดอกยิงน่ะบ่ตาเด้อาซุมนายรำดูน่ะจันูเลมบีมุงเดสังคีรมีทาริกน่ะให้ซะเฮาอีกะริยังงังนุบ่สิบ่มาไม้งนน่ะเผาบ่อาซุมนายบ่งำละบ่กะริกิซักทงบ่ทงลอยหังงังมาน่ะไอ้บุสิตะบ่ยาบระกะรังกิงะขามาน่ะซออาซุว่าซาวงังบ่คังกันนี่ขนาดงำแกให้บ่ดอกยิงน่ะบ่ตายเด้อนะทาริกซูเฮาก็ตุนี่มุงเดสังงีมากิพมุงก็ตุดิหิบไทจันูเลมบีน่ะคัลลีอาเซียงกีจากะทงลรอยตัวริบระไอ้บุดิซานิงเทรพมุงดมุสังครมาเลยนี่น่าเตะบุไอ้หน่วยน่ะจากทงบีรัสเซียเนี่ยมาดูยาเดไอ้หนุ่มตัวเล่ระบดีไอ้นี่มาตัวบุมาเข้าตาละแกน่ะคัลลีเปเซโอ้ยทุกละรอยจันูเลมบีน่ะมาคนละดูคราวรบนั่นเล่าเลยไอ้ดิสักลามเลยบันนี้ก็แง่กินมนุษย์ดาจากลุยเบกี้เป่าไปรักจับบ่ไอ้บุพเพให้ให้กันหนูก็ทาริกนะให้ลามแล้วดีทงเลยก็ซะจ้ะจากทงมาใกล้ดูดีอุไปสุกเล็กเลยดิใครกิซักทงบ่อังงังหนังให้เลยก็ไอ้เด็กจะเต้ากันจ้ะครั้งเดไอ้ได้บีบสินี่ภาษาหน้าให้ไงสิเด้อยาววันนั้นพับวยนี่ก็ทาริกตัดสินใจภาษาตุนะตุมิเลยเครจันูเลมบีนะคุมละคิดเจนี่ยิงนั่งงำไปยิงบ่งั้นสิกินมิตานั่งจะสักทงดับไรแบบดอกยิงเก็บจันูเลมบีจะคุมในทุนจังงี้จะคุมเลยบ่สิ่งยาวมาสับผู้ดูบุมาคุดตาไปขัดเลยอดูกะขังกันนี่ยามนั้นตุ้มนิ่งลิบพมุงอดูดาสิ่งก็เสียจะรอให้สิ่งเกอสุดมารักอดูดามาเนี่ยตุ้มก็ตุ้มเลยไปยาบริยิงเก็บห้องดาวรักเลยกันเนอะไอ้กิสูอีกคนขุดป่าเลยให้ตั้งงำทกนะเกจันูเลมบีมาตัวนี้ก็ดูได้ทุนจังงี้อดูกะบุญงี้สิ่งอดูจอร์เฮกแต่พมุงดูได้ให้ไทยอดุมน่ะตัวดูดาทาริกพันเอกแต่จงขันเลยเฮ้ยการินตัวรีบเสการินให้บันนี้พมุงก็สิปุ่มสุดๆเลยโหภาษาหน้าให้ไงดูได้ยากจะบันนี้เนอะสมัยนี้ตัวตาบันนี้ยามนั้นตุ้มนิ่งเลยบันนี้ตุ้มลุดนะไกดูระเกตุ้มโมดนะน้ามาสิบุตรน่ะซุ่มน่ะตัวให้นายรำระฮะตั้งแต่ตัวรีบสิการินโหอีมาตัวกินน้ามาสิบุตรน่ะงั้นไอ้กินมังได้ลักตัวน่ะซุ่มน่ะตัวน่ะให้รำมีอาดูกินเด็กตัวรีสิอังกังนังยามนี่เฮเลยนั่งเฮเลยขังน้าไม่บุษตะบ่อาศัยให้ดูนะพมุงเด็กพันจงไทยอดูกะมาสันปีมาสมาดูบุตาพวยจันูเลมบีนะไอ้กิสามกับพวยเร่งเนี่ยจันูเลมบีคนดารุกบามาตาลิมนาทานได้ให้เบสมาขังจำบ้านเลยโตกีดมาสิมาฮักสูมามากิมาสมาดูตาไปดูนะพวยบ่าวีมาสานีดูมาสัมพวยดูนะขันนารีจันูเลมบีนะมาสิมาสัมพวยเบสินะขันนารีบุคุดอาศัยตรงเดียดปุ่นขัดเกเลี้ยงบังงำเดนะบ่อาศัยให้ดูนะมากิมาขุดเย็ดอดูตรงเดไปดูจิงขัดเลยอดุมน่ะตัวบ่ดูดาทาริกหน้าบ่นั่นเลยอายุเฮ้ยถ้าดูนี่
ꯈꯨꯠꯅ ꯁꯤ ꯇꯦꯛꯄ ꯇꯥꯔꯤꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯇꯦꯛꯆꯁꯅꯨ ꯀꯩꯗꯧꯒꯦ ꯊꯨꯗꯦꯛꯂꯗꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯜꯂꯁꯤ ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛ ꯏꯃꯥ ꯌꯥꯝꯅ ꯅꯥꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕꯣ 이만에 하이두나 타고는 까닝다버니 두부 마당마땀에 야락자버니나 아파파타 티루바 야지 이마기 베마 이마다 세는 라이지 세바 아무다 타도 이마 얌나 나리 자누 렘비나 마마기 마콧 아두 파타두이 아두가 하이 아이부 나사방네 하이나 칸가다버니 아이나수 이마부 이마방네 하이나 칸가니 와파마시 야락자바 마카타보다 가리 떨어보노 하이보다 아무 이행시 असुम नारमदुना जानु लेंबी मागी कादा संख्रे तारिकना अयो खुसे लेक्थे खबर खांदे नार कमाई तौरि सिदे मा हिंसाबी नि गुमसे मा हिंसाबी असिगी मसासे अयो नोमगी नुमित अमनी जानु लेंबीना मता तरुकता असुमना पाउ तंबी इदा ngasidi na khoi tarukna ai tenga ma pangmi da basu ayadeko luwangbina ita janu lembi ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯅꯣ ꯑꯩꯒꯤ ꯏꯃꯥꯇꯣꯟꯗꯣ ꯁꯖꯠ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯤ ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯏꯃꯥꯇꯣꯟꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯒꯤ ꯏꯃꯥꯇꯣꯟꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯃꯥꯅꯦ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯕꯅꯤ ꯏꯃꯥꯇꯣꯟꯅ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯒꯤ ꯅꯃꯥꯇꯣꯟꯅꯗꯨꯅ ꯅꯪꯒ ꯑꯩꯈꯣꯏꯒ ꯄꯨꯟꯕꯁꯦ ꯌꯥꯗꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯂꯥꯏꯃ ꯐꯠꯇꯤ ꯐꯠꯇꯕꯖꯥꯠꯅꯤꯀꯣ ꯖꯥꯅꯨ ꯂꯦꯝꯕꯤꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯊꯕꯛꯁꯦ ꯈꯔꯗꯤ ꯑꯩꯅ ꯍꯥꯟꯅ ꯇꯧꯕ ꯍꯧꯔꯕꯅꯤꯅ ꯍꯣꯔꯦꯟꯁꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯅꯣꯃ ꯇꯧꯒꯦ ꯈꯜꯂꯤ ꯑꯩꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯍꯟꯖꯤꯜꯂꯣꯏꯒꯦ ꯍꯣꯔꯦꯟ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯍꯤꯞꯅꯈ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯈꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯗꯨꯅ ꯏꯃꯥꯇꯣꯟꯕꯨ ꯀꯤꯍꯜꯂꯨꯁꯤ ꯀꯤꯍꯜꯂꯒ ꯋꯥꯈꯜ ꯇꯥꯔꯛꯄ꯭ꯔ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯖꯥꯅꯨ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯤ ꯖꯥꯅꯨ ꯂꯦꯝꯕꯤ ꯃꯝꯁꯤꯡꯈ꯭ꯔ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯝꯗꯦ ꯁꯣꯝꯗꯅ ꯗꯥꯔꯩꯗꯨꯗ ꯊꯥꯔꯤꯛ ꯐꯝꯂꯤ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯇꯣꯏꯅ ꯌꯦꯡꯂꯤ ꯃꯆꯥꯅꯨꯄꯤ ꯖꯥꯅꯨ ꯂꯦꯝꯕꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯖꯥꯅꯨ ꯂꯦꯝꯕꯤꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯊꯥꯔꯤꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦꯁꯦ ꯀꯔꯝꯕ ꯃꯆꯥꯅꯣ ꯁꯤꯕꯣ ꯑꯃ ꯃꯇꯦꯡ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕꯁꯤꯕꯣ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯊꯣꯠꯅꯤꯡꯕ ꯃꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯕꯦꯝꯃ ꯏꯆꯤꯜ ꯑꯁꯤꯗꯒ ꯄꯟꯖꯅꯤꯡꯗꯦ ꯇꯨꯝꯅ ꯍꯤꯞꯅꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗꯒ ꯏꯁꯤꯡ ꯖꯔꯣꯏ ꯇꯥꯏꯊꯔꯛꯏꯅꯦ ꯃꯃꯥꯗꯣ ꯀꯌꯥꯗꯤ ꯋꯥꯌꯣꯡꯖꯔꯝꯃꯣꯏ ꯉꯝꯃꯤ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯝꯕ ꯍꯌꯦꯡ ꯃꯌꯨꯝꯒ ꯄꯥꯟꯈ꯭ꯔꯀꯥꯟ ꯃꯅꯦꯝꯕꯣꯛꯇꯣ ꯇꯣꯏꯅ ꯐꯨꯕꯤꯕ ꯁꯣꯏꯔꯣꯏꯁꯦ ꯊꯥꯔꯤꯛꯅ ꯖꯥꯅꯨ ꯂꯦꯝꯕꯤꯕꯨ ꯍꯜꯂꯛꯄ ꯐꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯃꯟꯗ꯭ꯔꯕꯗꯨꯗ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯍꯜꯂꯛꯇ꯭ꯔꯕ ꯃꯍꯥꯛ ꯅꯨꯄꯤꯅꯤꯀꯣ ꯃꯥꯒꯤꯁꯤꯕꯨ ꯆꯦꯟ ꯆꯣꯡꯈꯤꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯪꯂꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯪꯂꯣꯏ ꯀꯔꯤꯒꯤ ꯑꯩꯅ ꯆꯠꯇꯨꯅ ꯍꯪꯂꯨꯒꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤ ꯂꯩꯇꯕꯅꯤ ꯁꯤꯔꯝꯒꯦꯔꯥ ꯆꯪꯂꯝꯒꯦꯔꯥ ꯃꯥꯅ ꯊꯣꯛꯐꯝ ꯇꯧꯖꯔꯝꯁꯅꯤ ꯑꯩꯒꯤꯗꯤ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯒ ꯂꯣꯏꯔꯦ ꯀꯥꯟꯅꯗꯦ ꯃꯃꯥꯡꯊꯣꯡ ꯑꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯂꯨꯈꯤꯒꯦ ꯊꯥꯔꯤꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯃꯥꯡꯊꯣꯡꯗ ꯂꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯊꯥꯔꯤꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯀꯣꯛ ꯑꯃꯗꯤ ꯃꯁꯥꯗ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯄꯨꯜꯂꯞꯅ ꯀꯨꯞꯁꯤꯟꯕ ꯃꯈꯣꯏ ꯇꯔꯦꯠ ꯆꯪꯂꯛꯏ ꯖꯥꯅꯨ ꯂꯦꯝꯕꯤꯅ ꯃꯃꯥꯡ ꯏꯊꯪ ꯊꯪꯉꯤ ꯃꯈꯨꯠ ꯑꯗꯨ ꯈꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯇꯨꯝꯂꯝꯂꯒꯅꯤ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯅꯣꯏ ꯆꯠꯅꯔꯣ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯅꯈꯥꯗꯨꯗ ꯃꯁꯤꯗ ꯂꯦꯞꯂꯒ ꯂꯩ ꯖꯥꯅꯨ ꯂꯦꯝꯕꯤꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯦꯞꯂꯒ ꯂꯩ ꯂꯨꯋꯥꯡꯕꯤꯅ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯂꯩꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯊꯥꯔꯤꯛ ꯏꯃꯥ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ ꯃꯅꯤꯡꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯗ ꯖꯥꯅꯨ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯣꯏ ꯏꯃꯥ ꯃꯃꯥꯡꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯡꯄꯥꯛ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯤ ꯐꯃꯨꯡꯗ ꯇꯨꯝꯂꯝꯕ ꯊꯥꯔꯤꯛ ꯎꯏꯔꯣꯟ ꯇꯨꯝꯂꯝꯕꯅꯤ ꯃꯄꯥꯟꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯃꯄꯥꯟꯗ ꯀꯅꯥ ꯂꯥꯛꯄꯖꯥꯠꯅꯣ ꯇꯥꯟꯖꯥꯁꯤꯗ ꯌꯦꯅꯈꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯨꯝꯂꯒ ꯂꯩꯔꯤꯕ ꯂꯩꯆꯤꯡ ꯈꯣꯝꯕꯤꯅ ꯑꯃꯨꯛ ꯅꯪ ꯇꯨꯝꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯀꯣ ꯌꯥꯝ ꯊꯨꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯆꯧ ꯑꯃꯅ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯅꯤꯡꯗꯒꯤ ꯂꯨꯋꯥꯡꯕꯤꯅ ꯑꯃꯨꯛ ꯊꯣꯡ ꯊꯤꯜꯂꯛꯏ
Janu Lembina mamangdagi amuk thong thile. Matau ase Tharik tasengna kiba phaure. Karino tariu matau sibo. Kana no. Aibu asukana kauri basibo. Wakhalda masanupi Janu Lembidu laribai haina khanduna kawi. Imagi Janu Lembiya nangbu mapanda kauri basi tabrane. Imadi kibane yadre. Kana oiraba zatno. Amuk khangning singlakli. Janu Lembidi masayum dalakideko. Kamay tawni side. Ai tanto tawna kireda. Janu Lembina amuk hairi. Thongse yamna thuna hangdohbuna nangge phabuai ganiko. Hauji thongse pakaiduna imni sangage. Nakoibu kana no ahinga sida kaidogba lakpano. Aikoi lainura taritni. Paima pibu phattabi nangi thawai adubu lawba lakpani. Ngasidi nang siba tare. Tharikti kiba sum hengalai. Laizin khombina amuk hairei. Thongnaw asidagi aigi khuse thingjilaklage. Nangak ado leikhairage. Ai siba kize. Ai siba ngamkhiroi. Adu oirabadi ngasi haba numit asidagi aphaba nupi ma oirani haini wasau. Isa misa khairoi haini wasau. Wasau. Tharik kibagi mayaina sibasu pamdabana asumni wasai. Hoi. Nakoi naibu phamdo ai yarage. Ngasidagi ai aphaba mama ama oirage. Isa nu bisanu lembibu poktabi isane haina khak khankroi. Mahakpuluna sana tawrage. Hey ai asemagi wasakle. Karigumma nangna wasakli base hek thugairaba. Ngaktuna satpa ngamjaba numit aduda nangadu maksiriko. Asumna haiduna makhoi taretu thongal tamna thokri Tharikna. Chakra malene khonjil karsu takidre. As siram ganida hausikido. Phataba thabak tawbuse laina yadab oire. Thawai se mangadabu isaru ai pukjel pharage. Isa Janu Lembibu aina hek puksaba isa nupi makni haina khallage. Tharik wakal tarai phataba thabaktu amuk hana tawre haina wasakirami. Ahinga sida makhoi taretu loktak pata hi honduna makhoina saba sangadu tamna chatlami. Hi hona makhoi singdu wawa noi amana hai. Aikhoi ase sengki lainura tare kaina hainabado oiba yarani. Lai saba yamna haireba. Haujikti ima tondo wasakredana. Masinatana kari upai lai. Ita hayingdagidi namatuna nangbu luna sana tawrani ne. Phumdi du yore makhoi taret mak phumdi mathak aduda kakhatli Janu Lembina hai. Phiengu basiga ahinga sida aikhoi se kibu kidi tawrisi. Luwang bina laina muki haibrane aidi amata kibidi. Janu Lembina kasidi aigi wakal se yamna nungai. Ita khoi mafam asida jagoi dum sasi. Hoi yai sasi. Phiengu basina isa pumba loine kupsilasi. Aduga sarasi. Asum naina duna makhoi taretu phiengu baduna makokta kupsinduna loktak yai aduda leina jagoi sarami. Ahinga aduda hek yengbada lainura taretna jagoi sabaga chap mana khirami.